ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ ꯂꯥꯂꯧꯂꯨꯞ ꯀꯦꯅꯦꯕꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯂꯥꯜꯍꯧꯕ ꯇꯔꯥ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 62ꯒ ꯇꯥꯏꯅꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯁꯝꯇꯥꯟꯒꯤ ꯈꯦꯡꯖꯣꯏ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯗꯤꯃꯥꯄꯨꯔꯗ ꯕꯦꯖ ꯇꯧꯕ 3 ꯀꯣꯔꯞꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯌꯨꯅꯤꯠ ꯑꯃꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ ꯀꯦꯅꯦꯕꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯟꯗꯥꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯡꯅꯈꯤ꯫ ꯈꯨꯠꯊꯣꯡꯅꯕ ꯑꯗꯨꯗ ꯀꯦꯅꯦꯕꯤꯒꯤ ꯂꯥꯟꯃꯤ 10 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯥꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ ꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ꯫ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯔꯆꯇ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯇꯨꯡꯗꯒꯤ ꯂꯤꯡꯈꯠꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯗꯨꯒꯤ 3ꯔd-ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10, 2025ꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯕꯤꯔꯦꯟꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10, 2025ꯀꯤ ꯅꯨꯡꯊꯤꯜꯗ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯝꯂꯛꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯍꯧꯖꯤꯛ ꯊꯥ 3 ꯍꯦꯟꯖꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯂꯩꯉꯥꯛ ꯁꯦꯝꯅꯤꯡꯕ MLAꯁꯤꯡꯅ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯟꯈꯠꯅꯗꯨꯅ ꯍꯣꯠꯅꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯋꯥꯍꯪ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯗꯨꯅ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔ 5 ꯈꯛꯇꯃꯛ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLAꯁꯤꯡꯒ ꯂꯩꯉꯥꯛ ꯁꯦꯝꯅꯤꯡꯕ MLAꯁꯤꯡ ꯃꯔꯨꯑꯣꯏꯅ BJPꯒꯤ MLA ꯈꯔꯒ ꯏ-ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯃꯈꯣꯏ ꯈꯔꯅ ꯀꯣꯡꯒ꯭ꯔꯦꯁꯀ ꯄꯥꯎ ꯐꯥꯎꯕ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ MLA 5 ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯛꯄ ꯊꯥ 3 ꯍꯦꯟꯖꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯄꯥꯎꯆꯦ ꯑꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯗꯦꯄꯨꯇꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯀꯥꯡꯉꯨꯖꯝ ꯔꯟꯖꯤꯠꯀ ꯑꯅꯤꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯈꯔꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯑꯁꯤꯗ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯇꯧꯅꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯨꯝꯗꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLAꯁꯤꯡꯒ ꯂꯩꯉꯥꯛ ꯁꯦꯝꯅꯤꯡꯕ BJPꯒꯤ MLAꯁꯤꯡꯒꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯨꯅꯕ ꯉꯔꯥꯡ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ, AICCꯒꯤ ꯃꯦꯝꯕꯔ ꯒꯩꯈꯥꯉꯝ ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝꯅ ꯉꯔꯥꯡ ꯗꯦꯜꯂꯤꯗ ꯊꯨꯡꯕꯒ ꯄꯟꯊꯗꯅ ꯉꯁꯤ ꯑꯌꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯥꯔꯒꯦꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝꯒ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯀ ꯎꯅꯈꯤꯕꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA 5 ꯂꯣꯏꯅꯃꯛ ꯆꯠꯄꯁꯨ ꯅꯠꯇꯦ꯫ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ, ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯆꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯁꯦꯝꯅꯤꯡꯕꯁꯤꯡꯒ ꯀꯣꯡꯒ꯭ꯔꯦꯁꯀ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯥꯎ ꯐꯥꯎꯅꯕ ꯂꯩꯇꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯂꯒ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯂꯥꯟ ꯅꯪꯂꯕ ꯃꯤꯌꯥꯝꯅ ꯊꯝꯂꯝꯕ ꯊꯥꯖꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯦ꯫ ꯍꯥꯃꯨ ꯇꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯕ ꯗꯦꯜꯂꯤꯗ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠ 3 ꯆꯠꯈꯤꯕꯅꯤ꯫ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯊꯪ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯤꯍꯨꯠ ꯑꯍꯨꯝꯃꯛ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯍꯜꯂꯛꯂꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯟꯗꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯄꯜꯂꯗꯨꯅ ꯗꯤꯄꯨꯇꯤ CLP ꯂꯤꯗꯔ ꯀꯦ ꯔꯟꯖꯤꯠꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯃꯇꯝ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯂꯣꯏꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝꯁꯤ ꯆꯍꯤ 3-3ꯒꯤꯅꯤ ꯑꯗꯨꯕꯨ ꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯨꯒꯗꯕ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯛꯀꯗꯕ ꯑꯣꯏꯔꯕꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯋꯥꯏ ꯀꯟꯚꯦꯟꯁꯟꯗ ꯆꯠꯅꯕꯤ ꯑꯃ ꯂꯩ꯫ AICCꯅ ꯐꯔꯦ ꯈꯟꯕ ꯊꯕꯛ ꯁꯣꯏꯗꯅ ꯄꯥꯏꯈꯠꯂꯛꯀꯅꯤ꯫ AICCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯁꯥꯡꯊꯔꯛꯅꯕꯁꯨ
ꯌꯥꯔꯤ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯑꯃ ꯈꯜꯂꯛꯄꯁꯨ ꯌꯥꯔꯤ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯐꯝ ꯃꯨꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯣꯏꯅꯤꯡꯕ ꯍꯥꯏꯗꯨꯅ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯆꯠꯇꯨꯅ ꯋꯥ ꯅꯣꯝꯕꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯂꯩꯇꯦ AICCꯅ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯈꯜꯂꯨ ꯍꯥꯏꯔꯕꯁꯨ ꯈꯟꯕ ꯌꯥꯏ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯈꯔꯅ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯋꯥꯐꯝ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯗ BJPꯒꯤ MLA 16 NPP ꯑꯃꯁꯨꯡ NPFꯒꯤ MLA 3ꯒ ꯏꯟꯗꯤꯄꯦꯟꯗꯦꯟꯠ MLA 2ꯒ ꯄꯨꯟꯅ 12ꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯈꯨꯌꯦꯛ ꯄꯤꯈꯤꯕ MLA 12ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯃꯅꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ MLA 18 ꯁꯨꯔꯦ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯀ꯭ꯂꯦꯝ ꯇꯧꯕꯗ MLA 30ꯒꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯋꯥꯠꯍꯧꯔꯤꯕ 9 ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯅ BJPꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖꯅꯤ ꯍꯥꯏꯕ BJPꯒꯤ MP ꯁꯝꯕꯤꯠ ꯄꯇ꯭ꯔ ꯂꯥꯛꯇꯨꯅ ꯁ꯭ꯄꯤꯀꯔ ꯆꯦ ꯁꯩꯇ꯭ꯌꯚꯠꯇ ꯌꯥꯎꯅ MLA ꯈꯔꯒ ꯎꯅꯔꯝꯈ꯭ꯔꯦ ꯒꯚꯔꯅꯔꯒꯁꯨ ꯎꯅꯕꯇ ꯅꯠꯇꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯇꯨꯅ ꯀꯨꯀꯤꯖꯣꯒꯤ MLA ꯈꯔꯒꯁꯨ ꯎꯅꯔꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯍꯨꯠꯇ ꯃꯦꯖꯣꯔꯤꯇꯤ ꯀꯃꯥꯟꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇꯤ ꯄꯤꯔꯝꯈꯤꯗꯕꯅꯤ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯏꯟꯗꯤꯌꯥꯒꯤ BSF ꯄꯔꯁꯅꯦꯜ ꯉꯁꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯅꯨꯃꯤꯠ 12ꯅꯤ ꯄꯥꯀꯤꯁꯇꯥꯟꯗ ꯊꯝꯂꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ BSF ꯄꯔꯁꯅꯦꯜ ꯑꯃ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯟꯗꯤꯌꯥꯗ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯕ BSF ꯄꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯔꯅꯝ ꯀꯨꯃꯥꯔ ꯁꯣ ꯀꯧꯏ ꯃꯍꯥꯛ ꯉꯁꯤ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯑꯃ꯭ꯔꯤꯠꯁꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯀꯤꯁꯇꯥꯟꯒ ꯇꯥꯏꯅꯕ ꯑꯇꯂꯤ ꯋꯥꯒ ꯕꯣꯔꯗꯔꯗ ꯂꯩꯕ ꯖꯣꯏꯟꯠ ꯆꯦꯛ ꯄꯣꯁꯠꯇ ꯄꯥꯀꯤꯁꯇꯥꯟꯅ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯔꯅꯝ ꯀꯨꯃꯥꯔ ꯁꯣ 23ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ BSFꯀꯤ ꯄꯔꯁꯅꯦꯜꯅꯤ ꯃꯍꯥꯛ ꯄꯍꯜꯒꯥꯝ ꯇꯦꯔꯔꯤꯁꯠ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕ ꯑꯦꯄ꯭ꯔꯤꯜ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 19:50 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯤꯔꯣꯖ ꯖꯣꯏꯄꯨꯔ ꯁꯦꯛꯇꯔꯗ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯇꯦꯔꯤꯇꯣꯔꯤ ꯂꯥꯟꯁꯤꯜꯂꯨꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ BSF ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯨꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤ BDFꯁꯤꯡꯅ ꯑꯥꯔꯝ ꯗꯥꯎꯟ ꯑꯃꯗꯤ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯇꯝ ꯀꯛꯇꯅ ꯆꯪꯁꯤꯟꯒꯗꯧꯔꯤ BDFꯁꯤꯡꯒꯤ ꯁꯔꯚꯤꯁ ꯄꯦꯔꯤꯌꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ 31ꯗ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯔꯗꯔ ꯊꯣꯛꯄꯤꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ BDFꯁꯤꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯅꯕ ꯑꯃꯁꯨꯡ ꯁꯔꯚꯤꯁ ꯔꯦꯒꯨꯂꯔ ꯇꯥꯕꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯌꯦꯡ ꯃꯦ 15ꯗꯒꯤ BDFꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯍꯌꯦꯡ ꯃꯦ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯃꯇꯝ ꯀꯛꯇꯅ ꯑꯥꯔꯝꯁ ꯗꯥꯎꯟ ꯑꯃꯗꯤ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯀꯣꯚꯤꯗꯀꯤ ꯋꯥꯔꯕ ꯃꯇꯝꯗ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ MLA ꯀꯦꯕꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯣꯠꯊꯔꯒ ꯂꯥꯛꯂꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯐꯝꯒꯤ ꯈꯜꯂꯒ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯃꯄꯨ ꯄꯥꯟꯗꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯍꯜꯂꯝꯂꯕ ꯅꯥꯎꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯁꯤ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯌꯥ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯄꯤꯕ ꯊꯧꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯄꯨꯕ ꯍꯩꯇꯅ ꯇꯣꯛꯈ꯭ꯔꯕ MLAꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯅꯥꯎꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ ꯍꯥꯏꯅ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯋꯨꯃꯦꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯄꯔꯁꯟ ꯁꯒꯣꯜꯁꯦꯝ ꯀꯦꯕꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯇꯁꯦꯡꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯏꯗꯕ ꯋꯥꯅ ꯑꯋꯣꯏꯕ ꯁꯥꯔꯒ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯌꯥꯒꯤ ꯈꯜꯂꯒ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯂꯕꯁꯨ ꯆꯍꯤ 3ꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯈꯪꯕ ꯌꯥꯒꯅꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯗ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯂꯒ प्रजाꯒꯤ हक लौगनी हाइबा मतमसिगा चानद्रबा वाखल अदु थादोहनिंगी ममांगदगी हाइनदुना लाक्पा प्रजागी अपाम्बा थबक कया ngасidi अटेनबा मतमसिदा थबकता ओंथोकपा हौरकले खरदंग पल्लबदा केंद्र असि फाउदुना चेलिबा वाइसेल तुरेन असि था 3-4 चंगना मेचिन कया थामदुना सेमलकलिबा असिना ngасidi वाइसेल मनेंगी फिबम हानादगी फगतहनबा ngamle पालिबा लेंगा असिगी पांदम युमथोंग खुदिंगदा अरुबा इसिंग पिथकनबा पांदमदा केंद्र असिगी युमथोंग कया इसिंग चांग नाइना फंगहनबा ngamle मखा तानासु वालहौरिबा मफमसिंग अथुबदा फंगहनबा होनरी केंद्र असिगी मफम कयादा वाटर सप्लाई स्कीम कया साबा हौदुना अरोइबा अमदि चादा 90 हेन्ना थबक खुमंग यांगना चंगसिली पाइखलिबा मफम खरा मालोम मैत्रम कोदोंपोकपी अमदि हियांग थांगदा केंद्र असिगी मियामगी तुंग कोइना इसिंगी अवाटपा लेतनबा होनरिबसि प्रजासिंगनदी खंगी अदुबु बोट कानबनी हाइदुना इसिंग फंगद्रे हाइदुना प्रजादा हाइबदु प्रजाना तौनिंगलोय इसाना तौरंबदा ओइना
ꯄꯟꯕꯤꯔꯒ ꯉꯥꯡꯕꯤꯌꯨ꯫ ꯂꯝꯕꯤ ꯁꯔꯛꯀꯤ ꯃꯇꯥꯡꯗꯁꯨ ꯑꯅꯧꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯦ꯫ ꯋꯥꯠꯍꯧꯔꯤꯕ ꯂꯝꯕꯤ ꯀꯌꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯗ ꯍꯥꯞꯇꯨꯅ ꯇꯦꯟꯗꯔ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯊꯨꯕꯗ ꯊꯕꯛ ꯍꯧꯔꯒꯅꯤ꯫ ꯑꯦꯛꯁ-MLAꯅ ꯄꯥꯏꯈꯠꯄꯤꯔꯝꯕ ꯂꯝꯕꯤꯁꯤꯡꯗꯤ ꯅꯨꯡ ꯐꯥꯎꯕ ꯃꯁꯛ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯗꯨꯀꯦꯁꯟꯒꯤ ꯂꯝꯗꯁꯨ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯀꯌꯥꯁꯤ ꯈꯪꯗꯅ ꯉꯥꯡꯍꯟꯅꯤꯡꯗꯦ꯫ ꯀꯣꯂꯦꯖ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯍꯥꯞꯇꯨꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯂꯣꯝ ꯃꯦꯒꯥ ꯍꯥꯏ ꯁ꯭ꯀꯨꯜꯕꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯊꯥꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯗꯨꯅ ꯑꯃꯗꯤ ꯔꯤꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯣꯟꯊꯣꯛꯇꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯏꯗꯨꯀꯦꯁꯟ ꯐꯪꯍꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯈꯨꯜ ꯀꯌꯥꯕꯨꯁꯨ ꯑꯋꯥꯠꯄ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯁꯦꯝꯒꯠꯂꯤꯕꯁꯤꯡꯁꯤ ꯈꯔ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯚꯣꯠꯀꯤ ꯋꯥꯈꯜ ꯈꯛꯇ ꯈꯜꯍꯟꯅꯤꯡꯗꯦ꯫ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯒꯤ ꯃꯈꯥꯗ ꯁꯦꯝꯒꯠꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯀꯦꯟꯗ꯭ꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯕ ꯃꯇꯝꯗꯇ ꯎꯕ ꯐꯪꯒꯅꯤ꯫ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯂꯤꯁ꯭ꯠ ꯑꯣꯏꯅꯁꯨ ꯃꯤꯌꯥꯝꯗ ꯊꯥꯗꯣꯛꯆꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯄꯣꯂꯤꯡ ꯁꯨꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯊꯕꯛ ꯀꯌꯥꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯁꯤꯡꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯟꯕꯤꯕꯒꯤ ꯃꯃꯤ ꯑꯃ ꯏꯇꯥ ꯇꯥꯕ ꯎꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯪꯂꯤꯕ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯏꯟꯗꯤꯌꯥꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯕꯨ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯦꯝꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ MLA ꯑꯃꯠꯇꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯃꯅꯤꯄꯨꯔꯗ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯃꯅꯤꯄꯨꯔꯗ PR ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯗꯤ ꯃꯈꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯔꯝꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯍꯧꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ MLAꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯛꯄꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅ MLAꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯒꯨꯝꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯃꯇꯤꯡ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯉꯥꯛ-ꯁꯦꯟꯕ ꯉꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ MLAꯁꯤꯡꯅ ꯇꯥꯐꯝ ꯊꯣꯛꯏ꯫